Hauzik Phaugi Marueba Pau, Taramanga Suba Finance Commission State Asigi leingak angamba mateng piragani haina Commission Asigi Chairman NK Singhna thajaba pikhre. Social media da khudam sangdam yaudana lana pau sandokpa singi mathakta ain gi oiba thabak lokhalagani haina Minister T.A. Shamkumarna phongdokre. Amadi Sagangda masak khangdabasingna lau sangam ahungi phoubei mai thadoklamle. Kurumjari Times of Manipur News Meng Tabir Bapunamakpu Arunbala na taramna okchari pau sandokna pijari. Ek policy na lakpada Manipur gi senmitlon phagat hanaba honabada taramanga suba Finance Commission na state asigi leingak angamba mateng piragani haina Commission asigi Chairman NK Singhna thajaba pikhre. Ngasi All Secretariat pangthokhiba paugi mifam amada mahakna warol asi piraduna hai Manipur gi numit nini gi khongset asi yamnamak mai pakle haina lawi mahak ka loinarakpa commission asigi member tarani thoina state asigi chief minister deputy chief minister atai cabinet member sing senior official chief secretary amadi state finance commission gi official sing unaduna state asigi sakhat thorang kaya ga matang dasu khanakre hairi. Human resource capability, particularly in the educational sector, in setting up not only new education institutes, but for instance in the area of medical education, being able to have many more institutes for nurses training, given the fact that the paramedics are in short supply in India and in other parts of the world. In improving the quality of technical education, engineering institutes, so that the people from Manipur and the youth of Manipur does not have to travel long distances for securing educational opportunities elsewhere. Third, I think in improving the overall matrix of its finances, moving away from an era of deposits in public accounts, making the accounting system more transparent, and aligning the fiscal deficit management trajectory with a manageable debt trajectory to bring the overall debt to state GDP within manageable limits within a time frame of, let us say, the next 5 years or so. In this context, the government of Manipur presented a detailed memorandum to the Finance Commission in which they have argued for three things. They have argued that for meeting the revenue deficit grant, which they have projected in the pre-devolution, a certain sum has been projected by them. They have also sought assistance for the third tier and for the autonomous councils. Lamdam asigi mafam kayada yumda yokpa sayen kaya mabuk hogairaga halambagi thongdok karamna chatharambano haiba khangdoknaba leingakna akanba seksin thorang laukhatlabasu sayen halambagi thongdok lepalaitri ngarang numidangsu porongpat police station gi manungsanba chingmoirong kabui khulda miyoi amana loiba nganu tara hena halamle amaromda lamsang police station gi manungsanba mayang langjing tamangdashu yanau macha chanirom halamle thongdok thokpham singda forest department ki kangbu singna sangsinduna thijinbagi thabak sathakre singmairong mamang kabui khulda leiba takhelambam renudar gi mayumda siduna leiramba nganu sing adu yengsilladuna forest division officer RK Amarjitna hauzik satharamliba thawong asi tongan ba sa makhal singna sathabani habadi khangbangamle masimakna miyamda soklakani habadi thajade masina maram oiduna hanagi photo sing natraga video sing social media da thagatuna miyambu lana lamjingbiganu haiki sigumba incidents thoiba mayamche seisda khoina trail tawjaraga information ji collect tawraga khoiju khitang hoi sigi di khoi sangai brok da thokibdu ga pet common oibagi evidence khara dilai adurchu tongan mafamda tongan ba evidence phangba aduna karigumba sa amatang na tawbani haibase city akoina different animal ne haibase city akoi almost confirm oi aduga sumaina phangjabase sije akoina mu wildlife institute of india aduga wildlife crime control bureau kolkata se heje thajaraga akoina hojik pause lawjana bo hona jai aduga ngasi wildlife institute of india daisu koigi scientist ani khak lakpirani aduga further investigation gi process thajari aita akoigi keno se social media da ko hanagi video ju oiba natraga photo ji hanagi oiba thainagi hujiki situation ji kitang mari lein halakanda false propaganda gi mongda ama chando ebako masi tobiganu aduga mayamju panic oibiganu
Nakal amaromda ngasi ayuk thongju kendragi manung sanba ningom thong kitna panuda laibi muitum inakhonbi debi kauba nupi amana yumda yokpa sa uchek sing sai hairiba sa adu uhowi haibagi wafam lakpadagi forest minister chi Syam Kumar na mafam aduda laktuna thijinbagi thabak chathakre mafam aduda minister Syam Kumar na haiki hauzik thokliba thodok asigi mari leinana miyamda mipaiba pokpa yaba mawongda social media da khudam changdam yaudana photo na singba thagat piganu lana pau sandokpa singi mathakta aingi oiba thabak laukhalagani haiki Atopa thodok amadana ngarang numidang nambol oinam awang laikai dasu nupi amana sa makhal adu urubadagi wantharaktuna laikanakre tungda miyam horaktuna sa adu phanana ba thiba humbagi thabak sathaki sa adubu hakthengnana urubadagi wanthaduna laikanakrebi nupi aduna ngahakna thengnakhiba thodok adugi matangda miyamda paudamki Akiban chura hawan na kan ai sumai yengeba sumai yengbasida nipa macha amagi phibam dongna ni dongna dina tana phibam ama da lepe ko nipa macha phungkok chawa ma dongna lepe ba ma se lepe ji aina o ai ji masi ji kiri na kari na ai na na leng da gai lepe ji ai ji eng neng dana khong ji ju cha ya da bani na si ga khara pulap ta ko na yenga leibane ba ina na yenga ma je 마제 레페고 아맘바지다 레페지 아이나 마제 또 상가 이지 레페고 이지 콩지 레토리 진 찌레 까이노 칸드라비 나야 나나 마다든다 거 바람부터게 나나 우부가 안 되네 마제 까리 색담 오이나 우이 마나 하이게 까까이 따게 보고 데이디 마제 부주 피번제 마사도 마나 피 떠라가 레펌보다기 스마나 좀 돌아보내봐 나 망다 망시다 마게 종토록지 마게 암맘바다기 종토록지 만에 보입니다 종토록지다 뭐 사지 종 피범 모임 떠오르가 지럭다가 막 차기 피범지 만능도 군능이 쿠치기 만능다 그랬고 소홍에 바꿔놓지 우 어머레바 우지기 나간지대기 말 마사지는 아이건다 땅카이지 된도록 Sairak asida ngarang numidang Manipur Zoological Garden da Forest Department gi official singna zoo de yok liba sa singi manakta nganu yen thamduna matau karamna chabage haiba khangdokna ba changeng pangthoklagani haina Syam Kumar Paumi singda phongdokhrabasu thabak oina pangthoklamdre ngasi ayuk Manipur Zoological Garden da sangsilubada aikhoi gi Paumi da zoo gi authority na phongdorakpagi matung inadi ngarang fawda Forest Department gi maikaidigi official oiba wafam amata khanghalakpa leitabaga loinana sangeng sathakibsu leite haiki wildlife koi India da pawdu pire adu haiba makhangi koi sajing ji karam makhangi sajing haiba sajing sari bra keno sari bra magi style ru sinungdang koi Manipur Zoological Garden da nungdang koi chalaga experiment chalaga leiba sa makhal le myam ja koina yen nganu ji bisal lakanda koi magi itik style do ade koi iron pai to dori nata bi da koi to jaga jaga da koi ji koina koi department na task force sema kanda haiba yen nganu ji thama tongana koi tham to ji hawune masak khangdabasingna Chusanpur amadi Bisnupur district ani gilonaba Kumbi police station na konba Sagang village ki khajing khombi lokol da law yain nabagi damak paiduna thamba law sangam ahungi phoubei mai tharamle mai chakraba phoubei sing adu laikai aduda leiba TS khomdon koba mioi amagini ngasi ayuk law yaiba chatluba matamda mai chaktona leiramba thengnarakibani hairi paugi marak thana atenba break amatang lawjari
Watch Life and Style, a gateway to the elegance of Manipur. Coming soon, only on Tom TV. Beki matungda mayambom kahana taram oksari Kesorsan Muangkhemsa Allies Kesibu Beldagi Thadoklamle matungda masagi mayumdagi Fizam Setpa Police Commando gi kangbuna wari sanarusi haiduna pukhraga National Security Act NSA pansinduna jailda thamjingkhiba thawongbu yaningdaba phongdoktuna ngasi Kesorsam Muangkhemsa gi imung manung amadi laikai miyam na kaisamthong moirang ningthau leirak mapada wakat mifam sathakre wakat mifam aduda saruk yakhibi Kesorsan gi loinabi Ranjitana mahaki mapuroibabu kari maram gi tamak NSA panduna phajilibano haibadu leingak na miyamda khanghanbiu haiki ngasi akoina khamse se nungai taba phongdok saba hai tare bel da thadokruba mi amabu karamba kari kadai de gino akoi karim ta khangdi NSA pale hairi base akoi si jamna haini condemn tause hai mafam rang khangdi kari e bel diji akoi ina sai court na kari seditious oidre haibagi thadokpa laikhrabane aduga amu hanna 24 hour bo phadri aduga NSA pale haibje kari ground no akoi karimta khangjade akoi di normal common people oina leijamne akoi samam na ba dum leijari hojipho Sangai Festival da saruk yanana bagidamak haukiba November 16 Manipur da lakhiba miyoi 19 na saba Bangladeshi Manipuri Cultural Team okpagi thauram ama ngarang Patriotic Writers Forum Manipur amadi United Club Library na sin khusam nana sinduna Uripok Khwairak Selungba like Community Hall da okpagi thauram pangthokre okpagi thauram aduda Manipuri Cultural Complex Bangladesh ki convener El Joanta Supreme Court of Bangladesh ki Senior Advocate A.C. Sinha, Republic of Bangladesh ki Retired Additional Secretary Railways L. Sasikumar Singha Amadi Patriotic Writers Forum of Office Bearer Singhi Presiding Member Oina Sarugyaki Thorum Adugi Saruk Ama Oina Miyoi Taranipana Saba Bangladeshi Manipuri Cultural Team gi Member Singbu Lengyan Fi Yanduna Ikai Kumnabasu Utki Thorum Aduda Republic of Bangladesh ki Retired Additional Secretary Railways L. Sasikumar Singha na hai Bangladesh ta lairiba Manipuri Singh asi minority oibana matusona lai adubo aikhoi gi nat amadi chatnabi amata ngasi faubada kaude malem gi miyam na Bangladeshi maitai singh gi identity hanglakpadasu aikhoi Manipuri maitai ni haina saukthokna hai ipa ipu gi khoiri takhiba lamdam asida lakpada kanglei sa miyam na taramna opiba asima Thamoida apenba phawi lamdam asida lairiba isil inau singna lamdam tamna laikhraba Bangladeshi maitai singbu minung sigaloina na taramna okpiba apenba phongdokhi Manipur da akhoi lakchaba se some sort of homecoming ai nijagi ai lanai gi jumda halapagum kanjai akhoi na ada leiba sidi ekta hostile situation later atmosphere and the surroundings kano akhoi gi mitai na taba Bangali marakta Bangali Hindu Musliman marakta leibani na akhoi sab samoy the adverse situation later the Manipur da lakpa sidi onekta akhoi nijagi jumda lakpa oina feeling do lai jai District Administration Sandil na Sinduna ngarang border town Moregi Kondong Lairembi Haraubungda District Administration Sandil na Sinduna Beti Pachao Beti Parhao haiba thimda joint sensitization program ama pangthokre Prime Minister Narendra Modi gi makhada nupi masa sing masa fahansi makhoida hak pc nupi masa sing kansi haiba pandamda pangthokiba thoram aduda Asa Anganwadi worker amadi ANM sing yauna miyoi chohum lomna sarugyaki thoram aduda sarugyaki ba ADC More and Bankim na ngasi lamdam asida manaba khunai ama semnana ba honabada nupi masa singgi asoba thodang kaya ama laurak di haiki more special focus
Manipur CAF NPD amasung Revenue Minister Karam Syamgi Senthang Makhada Ukhul District ki Puwari ka Sagangda duna laklaba Khangkhui village ta saba ka ani laiba public utility toilet ngarang minister gi representative singh na khul gi lusingba singa loinana sangakre let's give a big hand. Paugi marak thana atenba break amatang luxury. Break ki matungda mayamba mukahana taramna oksari Arunachal Pradesh ki retired governor brigadier BD Misrana miron binupi ama mahakna tongba helicopter da tawangdagi itnagar hospital da pukhatkre tungda Tezpur da chopper adu yaraktabadagi mahakna air force ki helicopter ama kauduna nupi adu mahaki mapuroi baga loinana itnagar tamna chathanki itnagar gi hima hospital da nupi adu mai pakna cesarean delivery tauki kilometer chani rom changba chingi lambi oiriba tawangdagi itnagar fauba da pung 15 changi adubu helicopter da pung ani khaktamak changki hairi भारत की प्रधानमंत्री नरेंद्र मोदी ना योग की मतेंगना भारत अमसुंग अर्जेंटीना अनिगी मरी हेना नक्सिन हल्ले हाइना फोंदोक्रे योग फॉर पीस हाइबा टीमदा पांगथोकिबा थौरम अदुदा सरुक यादुना महागना हाई मखाताना हाइखी भारत ना मालेम पुंबदा हक्सांग फना अमदी शांति लेननबा योग असि खुदोल ओइना तमली अमसुंग वाखल ना शांति फंगलबदी इमुंग मनुंग लेबा खुनाई अमसुंग मालेम असि इंगना चिकना लेगनी अर्जेंटीना की मियोय सिंगना भारत की इसई जगोई अमसुंग कालाबो सिंथानरी नाकल अमरोमदा भारत की यामलबा मियोय कयाना अर्जेंटीना की फुटबॉल प्लेयर सिंबो यामना पामनरी मोदी न मखा तारदुना अर्जेंटीना ना युम्बु ओइदुना G20 समिट पांगथोकलिबा असिमक भारत की ओइना यामना सौथोकसनिंगाइनी समिट असिदा मालेम पुंबगी याइफनबगी दमक हिरम कयादा ललोन इटिक सस्टेनेबल डेवलपमेंट इसिंग नुंसित की फिबम अमदी सेंजा थुमजागी तौरंबा मराइलेबा मियोय सिंगी मतंगदा खनगनी हाइरी Nasi Manipur da phongkiba pausi singda kari kari maru eba pau yauri bage habadu mayam puna muktang khangwinasi Sangai Express Yengsindrabadi Karumpa Sumang Kibayana Leire Wildlife Forensic Expert Sing Laglagani Tara Mga Suwa Finance Commission ki team Imphal da Thunglakre Rapist ni haiba ama pharaga court puthokre Bogda firm Finance Commission ki team na yengsin ba hokre Tare Suwa Central Pay Pinaba amadi SPA SCA Makhatana chana hanaba taksinkhre Manipuri Polo National ki thakta momentum sagatpa ngamdibasi nungaite Governor Festival lakpa masing lak ama dismik taret yaukre Chief Minister na thajaba pibadagi MMTA ki khongjang matam khara suspend taukre Naharol gi thodang Nagaland tracker sing fazin khiba adugi warisin puraknaba Minister Dikho warisana naba thakre Taramathoi suba Manipur State Film Awards lising ani taranipan lauthokre Kangabam tombada Lifetime Achievement Award pikhre Manipur apipo state ama oirabasu sports si powerhouse ama oiribani Governor Texam dasu ok ani halamle ama inghore thadoksi gi asengba khangdoknaba Dehradundagi expert thunglagani Huyan Lan Pau Finance Commission ki team na urban rural local body singi wakat takre Manipur ka hiram kayada afa mari thamba pami US Ambassador State sigi mafam kayada sayan halakpagi likun Dehradundagi lakba expert team na thijingadori Sana Leibak Tara Mga Suwa Finance Commission ki team Imphal da thunglare Political parties sing na teret suwa pegi sel happy naba taksinkhre Ahadbo ina US ke Ambassador na Sangai Festival da saru yakre Leibak sida lauthok tawa emergency talairabra Jai Kishan Kishore Chandra Kari Maralda NSA Panbano Nagaland Police na fadin kiba tracker taret condition yawdan thadrok kadabani CPI EGL Express MMTA gi Chingaroi Singh Nagaland Police na fadilibasi khudak ta thadok kadabani UCM Miyam da phongdok taba emergency ama Manipur da chatnarabra chingnari Government gi mayok ta wangang sing BJP leingak na machin menaba kanna hotnarakli Jai Kishan Tara nisoi suba Manipur Polo International Tournament India B na winner oidun loisinkhre Yumda yokpa sa uchek halabagi matangda miyamna lamnaki jiba sing hatok pigano Minister
इरैबा मणिपुर की सकल पोनी मुत्खिदनबा नौना थौरांग यातबा मतम ओइरे गवर्नर चिंकारोय निपान असोय अंगाम यावदना पुरकनबा मिनिस्टर दिखो नागालैंड थाखरे बांग्लादेश ता निंगथौगी खुबम मुत्खिबा याना लैरे मरुइबा पाव अमुक कहना तरामंगा सुबा फाइनेंस कमीशन स्टेट असगी लेंगाक्ता angamba mateng piragani haina कमीशन असगी चेयरमैन NK सिंह thajaba pikhre सोशल मीडिया दा खुदम संगदम यावदना लाना पाव संदोक सिंगी मथक्ता आइन की ओइबा थबक लखलगनी हाइना TS श्याम कुमार ना फोंदोक्रे अमदी सगांगदा मsak khangdabasingna लो sangam ahungi phoubei mei thadoklamle हौजिक फाउबगी वनदी मणिपुर पाव मतंग असिदा लोइजरे टाइम्स ऑफ मणिपुर न्यूज़ मियंग ताबीर पुनमकपु अरुणबला अमुक हना खुरुमजरे